Manipur Top Trending News na tungan-tungan ba reliable source sindagi lakot jaraga mata-matamgi oiba maru oiba i-pausin patukuna khanghanjari. Ahamada ngasigi oina tang taruk thamapan ing 2025 ki thangja langbangi taraga marini panba ngasigi rasifal miamda patukuna khanghanjari. Mes rasigi oina aningba pang batanatana oijabasu yam fangani amadi maru mapang singna chanbigani pau nungaiba tab fangani asungna haidi pungning wabadi laigani laisa pakhangi oina laibak yamna fagani thawni polamda lainapu kismis bridge rasigi oina hakchang nungaiba miyamna tanbiba henglapna mipairamba kokchaduna aningba pangdaba numitni ai mangaire khalabadi mikhadum pongani laisa pakhangi oina laibak fagani ngasidi thawni polamda lai chini angangba mithun rasigi oina thangsin khabadi haluranu changsin khabadi leaduranu naknabasingna chanbigani mina lakchaba ngamloi phangba yaba panba asawbana marup mapang kaina hanbadi laigani laisa pakhingi oina ningba mapa kya charoi chen chongbu tarukinu thawni polam lai anguba sangom karkat ki oina ayupung tarag mathoi phawda yamna phaba khongsal laigani thengtharabadi ningba thungba wagani thawna putokpana thau pangani mafam kangani laisa pakhingi oina sajat hayu niti niyom chumu thawni polamda lai asangba higok singha rasigi oina ningba thungjaba laibak phaba amadi loksing chawba numitni thabak panba amadi miyamga mari phaba watpadi laigani chekshilu mitop tai chekshilu laisa pakhangi oina nungsiba phangjagani apamba phangjagani thawni polam lai higok kainagi oina wanom thongnom kanaba nachak naral chakotpa miyamga mari phagatpa numitni nolokpa haitrabadi mai pakpa haibadu mangjagani laisa pakhingi oina ningba thungjagani thawni polamda lai chini angangba tula rasi oina asa chawbana matam mangba asawba loinabana chading henba numitni lai gurugi wa tarbadi chawna kanagani ikai khumnubigani lai gurugi wa tadragana chopanangani laisa pakhingi oina matam mangani thawni polamda lai chini angangba basic ki oinadi ayupung mapan phawba wakhal thokpa laibak khoba khongsa laigani afaba mixer tamba yaba palam balan phangbagisu nungaigani laisa pakhingi oina ngangsakpa thagatpigani thawni polamda laihigo kathu danu rasi oina ayupung taramathoi dagi ningba thungba michang hengatpa miyamga mari phagatpagi nungaijaba laibani paw nungaiba tagani napal nadi tathigani aduna napal laiganu laisa pakhingi oina nungsibana chali thawni polamda laichini angangba makha tarpada maka rasina kari hairi wakhal thokpa anoba asa lakpa marup mapangi matengna natuk thongu khudum chanba numitni hanagum napal tathibadi lairi laisa pakhingi oina ningjaba thungani thawni polamda laichini angangba makha tarpada kari hairi kumbana ayupung taramathoi dagi yamna phaba khongsa lairani khudongchaba lawba hayu akhang ahi tanadana ngangsakpa poram sinbadi mangjagani cheksilu laisa pakhingi oina yetnarbadi kainagani aduna khasawnadana ingna chapna laminau thawni polam lai higok min rasigi oina ai pung tarmathoi phawba yamna phaba khongsa lai ningbaduma kanagisu mateng yaugna pangba oigani khangba kandraba tallaba mangjagani laisa pakhingi oina matam khajik laiko chen chongba tawkinu thawni polamgi oina lainapu kismis thawni polam singasi isana ningjaba laida katpiu mahi soina phangani makha tarpada su amuk hana chahi ama sangdu khanki ba haibasi manipur myang bi apa bai mayaptani haiduna mafam kya dagi organization kya na yainga phongdoki masiga loinana highway da chana handabagi sengmaida hongjeng singchangsin khre kuki singa manipur gi furup amagi mioi singbu ngasi phawba chahi ani hena national highway number 2 imphal dimapur lambida chatpa yaroi haiduna thinglakpagi mayukta masing yamlaba nupi singna sengmai ke thelda wakat hongjeng changsin tuna yaringda phongok na khre ज्यादा देवी में इमाई की मेरा का कंटेनर हूँ प्रेसिडेंट। तो आज यहाँ हम लोग सिर्फ प्रोटेस्ट कर रहा हूँ। ये बैनर में आपने दिखाई दिया होगा क्योंकि अभी 2 साल नेशनल हाईवे हम मैते इसमें जा नहीं पा रहा है। तो कल भी ये शू का और वो लोग उधर में बातचीत हुआ था एक्सटेंशन करने के लिए, वही टाइम में तो वो लोग कह दिया था शू मूवमेंट हो जाए, नेशनल हाईवे मूवमेंट हो जाएगा, फ्री मूवमेंट। पर लास्ट में एक वायरल हुआ था, एक ऑर्गेनाइजेशन है कुकी जो काउंसिल, उसने कह दिया था मैते तो नहीं जा सकता है। पर क्यों? मैतेई ने क्या गलत किया है? इसके कारण हम लोग सिर्फ प्रोटेस्ट कर रहे हैं। मैं इंडिया सरकार और स्टेट सरकार को मैतेई भी नेशनल हाईवे में जाना चाहिए, मोरे तक जाना चाहिए। सारा कुछ जो हमारा मणिपुर में हर जगह रहता है मैतेई भी चल सकता है, वही मांग है हमारा आज का।
तो कल ये इशू के बारे में वो एक्सटेंशन हुआ था, उसके बारे में आप क्या कहना चाहते हैं? कल जो एक्सटेंशन हुआ है हमारे तरफ से तो ये सेंटर जो भी हमारा स्टेट में जो बैठा है एमएलए मिनिस्टर जो भी है उसी का कोई भी मतलब नहीं है, मतलब उसका जो भी मांग करता है वो लोग एक्सेप्टेबल नहीं किया है, क्योंकि हमारा सरकार रहने के टाइम में कैबिनेट मीटिंग करके सू का टाइम एक्सटेंशन नहीं करना चाहिए, इस तरह का वो लोग भी डॉक्यूमेंट दे चुका है, बताया था। उसके बाद 2024 में असेंबली के अंदर वो लोग बिल पास हुआ था, सू एक्सटेंशन नहीं होना चाहिए, पर उसका रिप्लाई ना आ करके अचानक कल ये सू एक्सटेंशन किया। ये बहुत गलत बात है। ये वो लोग का जो मणिपुर में प्रेसिडेंट रूल रखा है किसके कारण रखा है, ये सू एक्सटेंशन करने के लिए रखा है क्या? ऐसा लगता है हम लोग को तो प्रजा का, तो क्योंकि सरकार रहने के टाइम में 2024 में बातचीत करके इस तरह का रुक कर रखवा दिया था, फिर अचानक ये प्रेसिडेंट रूल रख के 7 मंथ्स होने के बाद ही सू एक्सटेंशन का बातचीत कल हुआ है, वो भी नेशनल हाईवे फ्री मूवमेंट, पर फ्री मूवमेंट भी नहीं हो पा रहा है। फ्री मूवमेंट तो पहले से ही फ्री मूवमेंट है ना, हर रिलीजन जा सकता है, सिर्फ मैते नहीं जा पा रहा है। और कुकी का तो मैते ने कभी भी नहीं कह रहा था वो लोग दिल्ली नहीं आ सकता है, इम्फाल में नहीं आ सकता है, कभी भी हम लोग ने इस तरह का आवाज नहीं दिया है। पर वही लोग वो हमारा शांति के लिए बात करने वाला थादों का भी एक आसाम में मरवा दिया है। तो ये सेंटर का 2 रोल जो खेल रहा है खेल, ये खत्म करना चाहिए। हम जो मर रहा है इंसान है, जानवर नहीं है, तो सेंटर का जो दोनों तरफ से जो खेल खेल रहा है ना, वो जल्दी से जल्दी खत्म होने से बेटर होगा, नहीं तो और भी प्रॉब्लम आ जाएगा, उसके ऊपर में भी आ जाएगा। क्योंकि हम तो ये मांग बिना हम लोग को रीजन आकर के रेस्पॉन्ड नहीं आकर के हम तो उठेगा नहीं। और एजुकेशन भी आ सकता है, हम शांति से भी करेगा, करना है तो वायलेंट तो नहीं करेगा, फिर भी मांग तो इस तरह करेगा। नेशनल मीडिया और इंटरनेशनल मीडिया सबको बता देगा इस तरह का हम लोग को टॉर्चर करके रखा है, इंडिया सरकार ने हम लोग को इस तरह का रहने दिया है, ऐसा सब कुछ बता देगा। इसलिए तुरंत ये मीडिया से आप लोग सुन क्या होता है तो डिसीजन लीजिए। खोंजिंग असी इमागी मैरा सेंमाई कनबा नुपीलुप अमदी पीपल प्रोग्रेसिव एलायंस मणिपुर गा खुसनोदुना चंगसिनखिबनी खोंजिंग असिगी पांदमदी ngasi hauraduna highway asida phurupung maki miyosing mahoksakumna sathok chasin yagadabani haiki khongring asida saruk yakibi imagi mairagi president TS Sujatana hai thokliba lan asina maram oiraduna chahi ani makhairom highway singda phurup amagi miyosingbu chatpa yaroi haiduna thingduna thamlakpa thawong asi yaningde atoba phurup singhi miyosingna chatoksin tawrabasu kanglup amagi miyoi ngasi phawba sathok chasin yadri maiti ga kuki ga lan chongnarabasu maiti gi maiki digidi highway singda kuki sing chatpa yaroi haiduna thingba laikidri aduga ꯀꯔꯤꯒꯤꯗꯃꯛ ꯍꯥꯏꯋꯦ ꯑꯁꯤ ꯌꯥꯎꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯃꯩꯇꯩꯁꯤꯡꯅ ꯆꯠꯄ ꯌꯥꯍꯟꯗ꯭ꯔꯤꯕꯅꯣ ꯍꯪꯈꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅ ꯄꯤꯔꯤꯕ ꯍꯛ ꯑꯗꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯠꯂꯦ ꯍꯥꯏꯕꯅꯤ ꯍꯥꯏꯈꯤ꯫ ꯍꯥꯏꯋꯦꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯀꯅꯥꯝꯇꯅ ꯑꯊꯤꯡꯕ ꯄꯟꯕ ꯄꯤꯕ ꯌꯥꯗꯦ꯫ ꯍꯥꯏꯋꯦ ꯉꯥꯛꯁꯦꯜ ꯍꯥꯏꯕꯁꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯊꯧꯅꯤ꯫ ꯐꯨꯔꯨꯞ ꯑꯃꯅ ꯑꯃꯗ ꯍꯥꯏꯋꯦꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯤꯕ ꯑꯁꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯌꯥꯆꯜ ꯂꯥꯛꯂꯒ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ, ꯃꯁꯤ ꯅꯠꯇꯕꯗꯤ ꯃꯇꯨꯡꯗ ꯂꯝꯗꯝꯅꯔꯛꯀꯅꯤ ꯍꯥꯏꯈꯤ꯫ ngarang sugi kangbuga union lengaki kangbu singa wari sanakre manipurda makatana yanaba asi chatnaba yaroi haina matam adugi manipur gi lengaki cabinet mifamna warep laukibata natana assembly da phawba warep laurga union lengakta thadakhrabani adugu masigi mayokta chahi ama sandu hankhre aduga highway da free movement taholagani hairaga madugi ona tainabada su khaktamak sandolaga chatok chasin tawba yahandribasi pende highway gi matangda kukijo council na haukiba july kunga mangada kangrup amatada highway da chatpa yaroi hakiba leite haina phongdorakle aduga amuk highway da kangrup amagi mioi chatpa yaroi haiduna athingba amuk thamlakli masina takpadi makoina phurup amabu makoigi agenda khananabagi damak football oina onthokpani thawong asi ekoina yapam thokte ekoi manipur gi yelhau phurup ni makoina sanning momong sanaba yaroi hairaduna kuki singi makha da union lengak leire haiba taklai haina su maral siri amaromda naga kanglup nasu amukhanna makogi area da lalon potsing puba tha asigi nipangi ahing nongyai dagi tingba hauragani haina lauthokhrabani masigumba highway bu sanani momong da demand phangnabagi damak sanarakwa chumde lengakna sonbadagi makogi mangak haigalakpani maiti phurup sing nasu constitution na piriba fundamental right panghangadabani maramasina ngasidagi hauriba khongjang asi highway da free movement tawri fawba aikoi miyamna tongan tongan mafumsing da changsinbada thogdang lawina si hairakli amaromdana su sangdu khanbagi agreement manipur lengakna ngakna chatkani free movement gi damak yanakhiba busu ikai khumnagani chief secretary na phongdorakli NO amasung UPF ka chahi ama gi su agreement sangdu khankhibagi maikaida manipur lengakna faigak faina lepkhre ngarang union lengaki ministry of home affairs ki miut singa manipur lengaki miut sing amasung kukijo mar militant group singi apunba loop sing yauriba NO amadi UPF ki mioi mari na saba delegate singa pangthokiba mifamda separate suspension of operation ki matangda nahounana huyek pina bagaloinana yanaba asi chahi ama sangdu khankiba adu manipur lengakna ngakna chatkani aduga free movement ki matangda yanakhiba wahum singdasu ikai khumnaduna
ngakani haina Chief Secretary Punit Kumar Goyal na phungdokre wafam asing asi Imphal gi City Convention Center da state ki thakta pangthokpa oja singi numit ki thoromda makna athoiba mithunglen oiduna saruk yakibada paumi singna hangba wahangi paukhum piruduna phongdokhibani mahakna hai leingak na paikhatliba thorang khudimak Manipur da ing tappa amadi mahoksagi phibumda hanjil halakna ba ngaktani haiki aduga National Highway da free movement kanba matamdagi hogadagi hangbada mahakna hai athu matamda free movement tawba yaragani ngarang Delhi da pangthokkiba nakal ahumgi miut singna saruk yaba mifum adugi matangda Press Information Bureau na thorkiba chirolgi onatainabada Kukijo Council na thorkiba statement amada maitai amadi Kukijo anigi marakta leiba buffer zone adumak leigani amadi ikai khumnagani harkibagi matangda Chief Secretary na sengdokladuna hai cheda khujek pinaduna yanakhrabu wahum sing Manipur lengang na soidana ikai khumnagani Chief Secretary na thorongba mari lainana phongdokibada ngasi asi oza singi domini oza haibasi mamangtaktagi horoklaga ngasi phawbada khunaida achouba thodang lorokli oja singna loriba thodang asi atopa profession da leiba mioi amana taraina mahutchinba yaroi oja singna loriba thodang asi chumnagi classroom da angang mahiru singda laik takpi tambibagi knowledge piba khatnate masigi mathakta mahiru singi lamchat sajat thaksi khasi amadi thauna su haplibani loinana tonga tonganba kanglup phurup singna khundaminariba khunai asigi nungsi chanaba puraknaba amasung ingtapa halaknanaba thodang su yauri afaba khunai ama ohenna bohnabada oja singna loriba thodang sing taraina loridabani oja singbu ekhoi pungnamakna matam pumada ikai khumlagadabani oja singi hotnaba kanba miok michan phaba amadi kathokpa kya na ngasigi khunai asida leriba naha kya da mangal ama piduna tungi career da mai pakpa amasung matik chaba miosing oiraknaba lamjingli hai makha tarakpada Manipur da popular ministry lehenbagi wafam prime minister gi khongchat matungda laikhai tagadauri MLA khara Delhi da laiba yaure adubu lengak semaga mari lenana center gi masak naiba lusingbasing amataga unakidri kumcha 2022 da pangthokpa taragani thoisuba Manipur Legislative Assembly gi mikhal matungdagi chahi adugi March thadagi linkhlaklaga February 8 2025 da resign tawhankraba matungda February 13 2025 tagi President rule charairkiba tha taruk ki ani suba thengkhang changsilakpa amasung mathangi 13 suba Assembly mikhal kumja 2027 gi angan basakta pangthokadabna center gi lusingbasingna Manipur da miyam gi miutsing popular ministry ama lahennabagi apamba lairabasu tha asigi ani suba chayolda Prime Minister na state asida laklamlaba matung laikhai tagadauri pause asina Manipur da anobo miyam gi laingak ama soidana lahelaklagadra haibagi matangda thajaba yaba mahumsingdagi phangba pauna haibada Prime Minister na tha asigi ani suba chayolda Mizoram amasung Assam khongchatki cherakta Manipur da supung khara laklamduna Chorchampur amasung Kangla da wa nganglamlaga Assam da chakhigani mafam aduda ahing leklaga mathangi namitta Delhi gi damak Guwahati dai thadokigani adubu tha asigi taraga tareta mahaki mapok kumon thorom lepaksin matungna BJP gi mandal singna sinduna pangthokpaga loinana Gujarat ta khwaidagi chawba thorum pangthokadabana numit adu phawbadi Manipur da anoba lengak ama lehenba natraga lehendabagi wafum lekhai ta kiroi hairi mahaki mapok kumon thorum pangthola matungda BJP gi oiba national gi thakta mifum ama pangthokigani masigi matungda parliamentary board ki mifum pangthoklaga lekhai tagani akaknaba warip ama central leader singna lawar matungda aroiba oina party gi masak naiba mioi singbu Manipur da observer oina khanduna phawba thakigani hairi Manipur da lakani haibadagi Raj Bhavan da changsinduna Governor Ajay Kumar Balaga tongan unakiba speaker A Setabrata yauna MLA khara hojik Delhi da leklabasu ngasi numidang athengba phawbadadi Manipur da miyam gi lengak ama lingbagi matangda BJP gi masak naiba luchingba amataga unadri hairi makoina BJP gi luchingbasing unaba phangdabagi maramdi Jodhpur da ngasidagi hauraduna tha asigi taret phawba numit humni chupna chathagadaba RSS gi All India Coordination gi mifamda party gi national president JP Nada yauna luchingba kyana saruk yakibana unaba phangkidabani hairi mifam asida BJP gi national leaders sing yauna apunba delegates sahum lomna saruk yari hairi adubu mifam asida saruk yadaba party gi luchingba sing yauna BJP gi Northeast in charge Samit Patna chingba di hayengdagi hauna unaba phanglaba yai hairi Delhi da lariba MLA singna atu matamda president rule lokthokuna miyam gi miut singna semba lengak ama lehanaba aroiba pangal thona putokuna kasingadauri aduga karigumba anoba lengak ama soidana lehelakpa yabagi phibum lakpada hana lengak lusing lamba mioi dadi nahuna lusingbagi pham sindokpagi wafumsu yaroidauri MLA singna yaningriba asigi mayokta karigumba center gi lusingba singna nampuda makogi aningba pambagi matungda thabak
लौखलकलबदी पार्टी असिगी मनुंगदा फोंगना नापाक तारक याबगी ओइथोपसु लैरि हाइरि मरम असिना प्राइम मिनिस्टर की खोंगचत असिदा मणिपुर अनौब लैंगाक अमा सोइदना लहलगनी हाइबगी चप चाबा मतम अमसु लैंगाक अदुबु लुचिंगदब मियोइ सिंगी ममिंग लाउथोक्लोय हाइरि सी पाउदमदा सोखिलांखिबा यावसु मापिगनी चैनल असिबु नुक्सिबिदुना शेयर अमदी सब्सक्राइब तौबिबिदम हाइनि थागत फोंदोकसरी अमदी मखा ताना म्यामगी सेवा तौब ngamba ओइजगे